ꯍꯧꯖꯤꯛꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯡꯒꯪ ꯆꯪꯁꯤꯟꯕꯗ ꯌꯥꯎꯕꯅꯤ ꯍꯥꯏꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯩꯈꯣꯏ ꯐꯨꯕꯒꯤ ꯃꯃꯤ ꯑꯃꯅꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯂꯨ ꯍꯥꯏꯗꯅ CRPF ꯑꯣꯏꯒꯅꯤ ꯃꯁꯤꯅ ꯃꯍꯩꯔꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯨꯒꯥꯏꯕ ꯇꯪꯈꯥꯏꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯇꯝꯅ ꯅꯨꯡꯅ ꯊꯥꯔꯛꯄ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯇꯤꯌꯔ ꯀꯥꯞꯇꯨꯅ ꯇꯪꯈꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯃꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯡꯒꯪ ꯆꯪꯁꯤꯟꯕꯗ ꯌꯥꯎꯕꯅꯤ ꯍꯥꯏꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯩꯈꯣꯏ ꯐꯨꯕꯒꯤ ꯃꯃꯤ ꯑꯃꯅꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯂꯨ ꯍꯥꯏꯗꯅ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ CRPF ꯑꯣꯏꯒꯅꯤ ꯃꯁꯤꯅ ꯃꯍꯩꯔꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯨꯒꯥꯏꯕ ꯇꯪꯈꯥꯏꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯨꯛꯅꯕꯁꯤꯗꯩꯗ ꯃꯍꯩꯔꯣꯏ ꯁꯣꯛꯄꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯈꯠꯈꯤꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ CRPF ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯇꯥꯟꯅꯔꯒ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕ ꯑꯗꯨꯝꯕꯒꯤ ꯃꯃꯤ ꯊꯧꯗꯣꯛ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯡ ꯑꯁꯤ ꯊꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗ ꯑꯦꯝꯕꯨꯂꯦꯟꯁ ꯊꯧꯖꯤꯜꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯍꯥꯏꯕꯗꯤ CRPF ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤꯅ ꯑꯗꯨꯃꯛ ꯇꯥꯟꯅꯕꯒꯤ ꯃꯃꯤ ꯊꯧꯗꯣꯛ ꯂꯩꯔꯤ कोई कैंप पे पत्थर नहीं मारेगा हमारे कैंप में घुस के मार रहे हैं गाड़ी दे रहे हैं हमें मार रहे हैं हमें इन्हें पढ़ने को भेजा ये आप इतने आदमी खड़े कोई भी नहीं समझाने को तैयार वहाँ कर रहा है हम यहाँ कर रहा है हम क्या कर सकते हैं आप तो मना कर सकते हो ना आपके बच्चे हैं ना बच्चे तो आपके हैं हमारे कैंप पे पत्थर क्यों मार रहे हमारे कैंप पे मारे मैं संतरी ना खड़ा हो 3 जवान का मेरा सर फूट गया सर 3 आदमी के सर फूटा कोई भी पत्थर नहीं मारेगा समझ गए ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ M ꯁꯦꯛꯇꯔ ꯃꯃꯥꯡ ꯑꯗꯨꯃꯛꯇꯗꯅꯤ ꯉꯁꯥꯏꯁꯦ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯔꯒ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯒꯕꯔꯅꯔ ꯎꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯒꯕꯔꯅꯔ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟ ꯊꯝꯈꯤꯕ ꯂꯩꯔꯦ ꯃꯗꯨ ꯎꯅꯔꯕ ꯃꯇꯨꯡ ꯊꯣꯛꯂꯛꯄ ꯂꯩꯔꯦ ꯑꯗꯨꯗꯩꯗ ꯃꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯄꯜꯂꯤꯕ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ DGP ꯑꯁꯤ ꯃꯐꯝꯗꯒꯤ ꯂꯧꯊꯣꯛꯎ ꯍꯥꯏꯕ ꯑꯃ ꯅꯝꯕꯔ 1 ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯅꯝꯕꯔ 2 ꯗ ꯍꯥꯏꯔꯤꯕꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡꯍꯗ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟ ꯑꯗꯨ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯍꯥꯏꯔꯤꯕ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟꯁꯤꯗ ꯐꯣꯡꯗꯣꯛꯄ ꯂꯩꯔꯤ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡ ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯤ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯂꯦꯟ ꯁ꯭ꯄꯦꯛꯇꯦꯇꯔ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗꯤ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯑꯗꯨ ꯑꯣꯏꯗꯕ ꯃꯔꯝꯅ ꯃꯈꯣꯏꯗꯤ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯒ ꯍꯜꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯦ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏ ꯗꯤꯃꯥꯟ ꯈꯔꯁꯨ ꯄꯟꯕ ꯂꯩꯔꯦ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯎꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯐꯝ ꯑꯁꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯗ ꯏꯃꯥꯁꯤꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯨꯡ 24 ꯑꯗꯨ ꯄꯨꯡꯐꯝ ꯑꯗꯨ ꯐꯥꯕ ꯉꯥꯏꯒꯅꯤ ꯑꯗꯨꯒ ꯄꯨꯡ 24ꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯇꯥꯔꯒꯗꯤ
मखोइना तोंगान तोंगानबा अकनबा खोंजंगसिंग चंगछंगनी हाइबा वाफम फोंदोल ngasi khongjang adu changsam matam da yauriba dumlaba mahiroi kangbu amani hariba mairoi sing asida kari fibam leiba ga habado koi puna yengmina china hujik leiriba fibam se adi no koi governor unaru ba kono ba leire adi moi maikai du wafam kra phongdo maning khale noi ya hujik kari kari makha ta ba step lokhating ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯦꯞꯁꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯤꯃꯝꯂꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯀꯩꯒꯨꯝꯕ ꯁꯦꯝꯅ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯄꯨꯡ 18ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯒꯤꯁꯤꯒꯤ ꯏꯍꯧ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯀꯩꯀꯩꯗ ꯍꯟꯕꯒꯤ ꯃꯊꯧ ꯂꯩꯇꯦ ꯃꯌꯥꯝ ꯋꯥꯔꯤ ꯂꯣꯏ ꯁꯥꯟꯅꯃꯤꯟꯅꯔꯦ ꯑꯩꯈꯣꯏ ꯄꯨꯟꯕ ꯌꯥꯕ ꯃꯐꯝꯗ ꯄꯨꯂꯞ ꯆꯥꯁꯤꯜꯂ ꯂꯩꯔꯒ ꯄꯨꯡ 18ꯁꯦ ꯇꯨꯝꯕ ꯆꯥꯕ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯃꯣꯏꯒꯤ ꯅꯣꯇꯤꯁ ꯊꯣꯛꯂꯛꯄꯗꯣ ꯉꯥꯏꯔꯅꯤ ꯀꯩꯒꯨꯝꯕ ꯁꯤꯗ ꯃꯣꯏꯒꯤ ꯗꯤꯁꯤꯖꯟꯗꯨ ꯀꯩꯒꯨꯝꯕ ꯂꯦꯞꯄꯛꯄ ꯉꯝꯗ꯭ꯔꯗꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯂꯥꯛꯑꯅꯤ ꯁꯤ ꯈꯟꯖꯩ pung kumari je suba ngai boina haije mafam je dum leirani ba bai akoi ba dai tare ko ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯐꯝ ꯆꯥꯕ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯩꯈꯣই ꯁꯥꯇ꯭ꯔ ꯄꯨꯂꯞ ꯁ꯭ꯇꯨꯗꯦꯟ ꯄꯨꯂꯞ ꯄꯨꯜꯂꯒ ꯂꯩꯔꯦ asi khongjali mayam se na hujik thamne wafam je mairoi ngasi changchali ba khongjalo sing do amata mayumda handana ahing yare kani ahing yare matung da pung kumari do khaba matam da kari thaba pa khala bagi haibu gi matung ina makoina thaba tawne kari gumba thaba amta koina taleba chatta of demand do yauri ba point sing do thaba do othor taba taraga di makoi market akal makoi changsing ni haiba wafam aduni akoi gi mairoi sing ajina khondol bezuna makata na kari kari लापगे हाबजा कोई पुना डेवलपमेंट चिंग दुदी कोई पुना यंगनवा तारी हिरब सिंह मदान पादम जरी बा नौरेम तनोरंजन इम्फाल मणिपुर।